पाक्सदेमपम उइपमर उइप पाउ खरा अपडेट तौजरे सुरेश कुमार सखंग दबसिंग फोरम लब तुंगदा पुलिसना पॉपिलाल फाननब दानरे सुरेश कुमार फोरम मिहाइब मतम मदुदा अयागदी अंगांग ट्यूशन तौरी पॉपिलाल फेब्रुवारी 8 की नुमिदांगदा मसक खंगदबसिंगना भारतीय जनता पार्टी की वांगांग लोय एम सुरेश कुमार बु फोरम बगी थौदोक दुगी मतुंग तारकपदा मणिपुर प्रदेश कांग्रेस कमिटी की प्रेसिडेंट इंखौजम पॉपिलाल बु फानब पुलिस न कोई धीरे पुलिस की थौ यानिंग दब फोंदोकदुना फायेंग अपन बमाइरा पाइबिन सिंदना वाकन मिफम जाथाग्रे पॉपिलाल द सिरिबा मराल याबंगम लोय पॉपिलाल फानन होनब याबंगम लोय हाइना मियामना खोलाउ लाउग्रे ngarang numitang thoki ba thok adugi matang da पॉपिलाल की मचनफी माइग्रेट निंगथौजम हाई हौकिबा फेब्रुवारी निफान की numitang da mahaki mafung पॉपिलाल asi टीवी चैनल अमगी डिस्कशन अवार्ड सारुक यारोब मतुंगदा मियोय खराना चिंगलगा फुननब होनब दगे होनबगी थौदोक थोकपदगी नुमित अदुदा पुलिसना स्कोर तौरग युमदा थिनबिरखे मदुगी मतुंगदा ngarang अबक थौदोक अदुगी मतंगदा ममानब खरागा थौदोक अदुगी मतंगदा रिपोर्ट पीनब चटपदा एफआर पानबियु हाइबा याखिदे ngarang numitang pung 10 makharom tawada yamlaba पुलिस की कांगबु अमा लाखि मखोइदा करी थौदोक लेबगी हंगबदा पॉपिलाल ना मियोय खरा फोरमबगी थौदोक लेबदगी माक फाबा लाखपनि मदुदा थौदोक अदु पुंग क्यादा थोकपनो हंगबदा पुंग 9 लोम ताबदा थोकपनि हाइरखे पुलिस की पाखोम अदु ताबदा मतम अदुददी माक पॉपिलाल युमदा अंगांग लाइरिक ताक्तुना लै लोइनना इमुंगदा इबोक यामना कन्ना नारिबना अकाइबा थोकदबा थौदोकसिंग थोकन बिगनु हाइजकी अदुबो पुलिस मधु ताबीदना इबुंग धनफी सिंह की कादा फाववा नुपा पुलिस इन संगलगा थीब हुंबगी थबक चथबा अमसुंग अकी तुजुंग पोप याबा थवंग कया चथबगी लागलिबा दुदा नुपी पुलिसु अमदा यावरखिदे पुलिसना पॉपिलाल पुथोकना दबकना दाक्सिनगे युंगी मनिंग मयादा वीडियो नामकी लोइनना वा हाइबदसु ताथी तवैना तोरंबा सिपेंदे पुलिस की थवंग अतुदगी पाखतखितुना नादुना लेरिबा इबोगी फिबम हौजिक वखल तादना लेरे मरमसिना Chief Minister na masida akan mabiyang changbiduna asum aran mayek sengna khangdokna da bhona biyo haige Khongsang adu da saruk yakiba fayeng apun bamaira 5 president angam ongbi tomalai tebin hai ningthaujam pॉपिलाल da lai khangdana ningthaujam पॉपिलाल da maral lai de khangdana hektama police na koithan tabasi si lebak thibani awafong gar khangdok lubagi damak पॉपिलाल bo phone na ba hona ba hausina abu maral sikka fana na ing laiba pami thobok adu dal ainga misang sangga naina thobok tawna asumba adu thidok hanninge thawdok adu ki matang da hanagi MLA amasung minister N Biren hai पॉपिलाल asi congress party ki naha lusingba amoina miyam ki thabak tawraga lakpane manipur lega na sangsilibo war on drugs asida congress party na sumafung phana sakolibani discussion da phongdo ki bawafam adu da thoina akai be yaude haina lawi February 9 ki thawdok adu ka mari leidana yesta wakat cherul ama mara laibaseng phabina na haijabada thabagoina lokhat pirakhide madugi mahuta midang da phaba lakhiba si angakwa phawi पॉपिलाल कांग्रेस की थौमी अमु ओइना चमना लेजबनी मसिदम हाकुम हराल सिनदब होनाबदा याबंगम लोय हाइके ngarang numitang police team am laktuna पॉपिलाल बो फाननब लाखिबा अदुगी मतुंग दारकपदा ngasi nungda SDBO lamphel na lusingba amasung OC lamphel yawwa asobo police team amana gari tararom da laglaka पॉपिलाल gi lekai da leiba yuma masu lekai singda thiki hairi mafam adu da lakpa police ki makok thongba official amana pawmi sing na hangbada ngarang nubidang BJP ki wangang loi furam bagi thawdok aduga mari laidana mafam adu da thiba humbagi thabak chatanaba makok thongba sina khangalakpagi matungina makoi mafam adu da lakpani hana phongdoraki nakala maromda Indian National Congress ki Facebook page da upload tawrakiba youth congress ki president en पॉपिलाल namyam da sengdokpagi warol amada Suresh Kumar furam bagi thawdok da mahak masa yawi hana maral siriba asi yompham yawdabani manai thawdok thogi hariba ngarang nubidang pung 8 makharom taba matam asidadi mahak mayumda angang sing lairik taklaga leiri namit khudingi oina angang sing nubidang pung 10 fawba mahak lairik paminai ado bangarang dit lai harau bagi mic makhol nanin bana angang sing adu nubidang pung 8 minute yang khairom tarakpa madamda lairik pa loiselaba matung da pothahan kibani loina angang sing potha kraba matung da mahak lai harau wayeng bathoki man lai harau wayeng lingda police gari mayam mahaki yumda thousand khiba ubudagi singna vavokta na mahak safaba mafam ama yenglaga lakhibani matamatu da mahak angang lairik taklaga lai natragana laite haiba mahaki yumgi CCTV footage na mayek larba khudam moire discussion jawban mita mahaki punsi busu temsin nakiba aduga
angang lairik taklaga leijariba mahak masa yauna Suresh Kumar Vofui hana maral sirak libasi yaba ngamloi ngasi babada popular na kanagumba amataga khana zaina khiba leite haibasi khulgi miyamna khangnarabani aranba pau damsindana police thajilaga ibungda ot naibadaki wakal tada laikhraba ibogna karigumba fatanungda thokpa taragadi madugi teksak lana pau tamsilibasing aduna pugadabani hana sumhangna phongdokhi loinana thawdok asigi matangda miyamna achum aral lepiyu hana suphopi lana phongdorakhi Amaromda Bharatiya Janata Yuva Morcha gi President Embaris Sharma na phongdokhiba warolamada hai ngarang thokiba thodogadu yamna laibak thiba thodokni amazong BJY na thodogadu pa akan bamongda condemn tawi democracy chatpa lebak amada discussion da debate toba ngamdraga lambi da ngaraga fugani saigani haiba wakal satharakpa si laibak thibani Suresh Kumar amasung Alex bo nongmai namduna foba saibagi thabak sathaba si thawai tabalisane masi democracy chatpa lebak amada satkatabilisan nade Suresh Kumar na phongtok lambagi matungina Youth Congress ki President Pavilan yauna laklak amhak pofurambani ana phongtok lambalai masigum basanabi asi matungda tawdaba na fagani ana mahang na makhatake makhatarakwa atopa pawda san kolu aiba apel handokre Valentine numita nongsup lebak singi sanabi mataw tamduna nungsinaba miyoising konbagi mahuta sanoi na kolu ana India langaki Animal Welfare Board na miyamda apel tawkibadu handokle ana board asigi Secretary datana thadurapa laman haire Zerula sigi matungina lakliba Valentine Day numit asibo kau hagde ana trompang thona na board asina mangjuna na thoki board adu India Government ki Ministry of Fisheries Animal Husbandry and the dai yang na kangalapa matung inna kudak tagi handokle di lakliba Valentine Day numit asida nongsup laibak singi sanavida yausindana nungsinaba miyosing kon baki mahuta sanoina kon biu ana India langaki Animal Welfare Board na kangan kiba laikrabane Notification adugi matungina lebaka sagi yamna mamalaiba sa amuwariba san konba asina biyoybagi haksangta positive energy piba ngambadana dana harawunungai na leiba ngamali nambit asibo Valentine's Day ana kangnabagi mahuta kahwaging day ana kangnaba hon agasigi wana Vedic tree lei iba liraba sanabi asi mudkiba yabagi pibamda leire maramasana nambit asi kahwaging day ana kangnaduna lamdamasi sakotba nuwayai faba leiba gamok wena naba honamin asi Sanhari basa asi lebak asigi wanadi yang len saruni hana lawa yai mahirol dagi auna kam dhenu amadi gauk matagi wari asi lebak miyam pumpana khangnaraba wari wari bani haire Animal Welfare Board asina phongdorak pagi matungina advisory asi India Government Ministry of Fisheries Animal Husbandry and Dairying Department of Animal Husbandry na khangalakpa matungina thokpani haire Mapalamda soina khundariba Manipuri sing atopana laksana tawba yahaloi se minister Manipur ki wangmada kundariba Manipuri singda tawpi state ki miyos na usit tawaydana amadi hantani yang bayhaloi makoy ki damak Manipur lengak lairi hana sa minister and birena phongdokre Tripura West Agartala da leiba basic training center ground Kumari Tilla da Tripura Manipuri Development Demand Committee na sinduna pangthokpa Tripura Manipuri Convention 2023 da wangang laduna si minister and birena hai awgal gleba biron la puari khangbangam loi Tripura ga Manipuri single lainariba puari ge mari ase Tripura lenga amasong awgalagliba na singda khangan ba mathau tai Tripura gi ningthauna Manipuri ningol laukibagi wari Manipur gi ningthauna awaba taba matamda Tripura gi ningthauna mateng pangkiba amasong Tripura gi ningthauna awaba taba matamda Manipur gi ningthauna mateng panglakibagi wari nauna naneng sing patai asingba wari singbul asi ekona Hyderabad kanana sukhang loi mangna hai ekona puari khangdabana bi India lenga koina ba British bola laga thamla ga India puning taman ramba Netaji Subhash Chandra Bose puna nathaira ga thamlam libane Manipuri kaya atopa station ta laikrabasu Manipur da lairibo ekona Tripura amasung soina khunda khraba Manipuri singbo kanana laksana tawbagi aibi yenglibani kanagumba amatana Tripura gi Manipuri singbo laksana tawba yaroi magi khongsat asina lamdam masida lairibo Manipuri sing asi aikoi gi masin manawni haiba utnaba lakpane mana hai tongan ba mafam da soina khundariba Manipuri sing asi punsinba matam moire Angna Tripura ta lakliba si Manipuri singbo momon nokal na palaklibane Tripura gi Manipuri sing hena sakot lamjen da kumang sausin gi harwadi Manipur leka ka wata na ba yana ba BJP gi manik sahana losing baleka kasi amuk halakna na ba vote pina pa hona si haike Tripura gi ningthau na Manipuri ningthau gi masano pi lawba masong Manipur amasong Tripura gi marakta lainari pamari adu ngasi jamirol asana ningsinghan ba mathau tai Tripura da lairipa Manipuri sing asi Manipur nataba to pa state sing da laibana Manipur lengak na tawning pathabak kya lairabasu tawba ngamdaba lai adu wakhalon manaba party ki lengak lairabadi miyam na tahuning liba adu Manipur lengak na yan bangam gane
Assam da Manipuri lak mangarom laibasi Assam Civil Service da Manipuri lol da exam thaba yade ado state da Chief Minister Hemanta Biswa Sarma da haina duna Manipuri sing sago thaurangi khongjel sarubani hengkana kudong chaba pi bangamkhre mafam aduda Manipuri sing special status pina na bahwana pada ahirapan pi duna lakle aroibeda content sing asiki markuiba pau khara asiba pau dam jariba Manipur local news YouTube channel asidagi yangberiba punama padaga jari channel sina dom da kana badi subscribe to be business subscribe to be like and share to was a copy of Namako Amakana Tagasari.